ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯏꯕꯦꯂꯩ ꯀꯧꯕꯤ ꯂꯧꯖꯅꯝ ꯌꯥꯝꯅ ꯄꯥꯝꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯂꯩ ꯃꯄꯥꯝꯗ ꯂꯥꯛꯂꯤ꯫ ꯏꯕꯦꯂꯩ ꯂꯥꯛꯄ ꯎꯕꯗ ꯃꯃꯥꯅ, "ꯃꯄꯥ, ꯑꯣ ꯃꯄꯥ, ꯅꯪꯕꯨ ꯉꯔꯥꯡ ꯁꯦꯜ ꯈꯔ ꯂꯩꯈꯤꯗꯥꯏ, ꯑꯃꯨꯛꯇ ꯂꯣꯠꯁꯤꯜꯂꯁꯨ ꯆꯠꯂꯣꯕ, ꯑꯝꯇ ꯆꯠꯂꯣꯁꯤ." ꯑꯃꯨꯊꯣꯏꯅ, "ꯀꯔꯤꯅꯣ ꯅꯨꯄꯤ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯅꯇꯣꯝꯇ ꯄꯪꯉꯥꯡꯗ ꯉꯥꯡꯏ." "ꯃꯁꯤ ꯅꯨꯄꯥꯁꯤꯗꯤꯅꯦ ꯏꯪꯒꯤꯠ ꯏꯔꯥꯡꯒ ꯀꯔꯤꯝꯇ ꯈꯪꯗꯕꯅꯤ. ꯅꯆꯥ ꯅꯨꯄꯤ ꯂꯥꯛꯑꯦ, ꯁꯦꯜ ꯂꯣꯠꯂꯨꯁꯨ ꯍꯥꯏꯕꯅꯤ ꯅꯪꯕꯣ. ꯆꯠꯂꯣ, ꯂꯣꯠꯁꯤꯜꯂꯨꯁꯨ ꯍꯥꯏꯕ." ꯏꯕꯦꯂꯩꯅ, "ꯀꯩꯅꯣ ꯏꯃꯥ, ꯅꯪꯅ ꯄꯥꯕꯗ ꯂꯣꯠꯂꯨꯁꯣꯅ ꯑꯃꯨꯛ ꯏꯟꯁꯤꯜꯂꯤꯕꯗꯨꯅ?" "ꯍꯥ, ꯍꯩꯃꯥ, ꯅꯪ ꯇꯥꯕ꯭ꯔꯣ? ꯁꯨꯝ ꯅꯄꯥ ꯑꯩꯈꯣꯏ ꯑꯅꯤꯅꯦ ꯐꯥꯒꯤ ꯇꯧꯅꯔꯝꯕꯅꯤꯗ. ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯏꯅꯣ?" "ꯏꯁ ꯏꯃꯥ, ꯑꯩꯅ ꯂꯥꯛꯄꯁꯤꯕꯨ ꯂꯧꯕꯗ ꯂꯥꯛꯄ ꯑꯣꯏꯅ ꯎꯕ꯭ꯔꯣ? ꯈꯔ ꯇꯧꯋꯤꯗꯅ ꯅꯪꯗꯤ. ꯅꯋꯥ ꯍꯦꯛ ꯅꯥꯏꯈꯤꯕꯗꯒꯤ ꯅꯣꯡꯃꯇ ꯏꯃꯥ ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯍꯪꯗꯦ. ꯏꯃꯥ ꯀꯔꯤ ꯆꯥꯔꯤ ꯈꯔ ꯄꯤꯔꯛꯎ, ꯁꯤ ꯉꯥꯛꯇꯅꯤ ꯅꯪꯒꯤꯗꯤ." ꯑꯃꯨꯊꯣꯏꯅ, "ꯃꯃꯥ, ꯑꯇꯩ ꯂꯥꯜꯂꯕꯁꯨ ꯍꯧꯖꯤꯛꯀꯤꯗꯨꯃꯗꯤ ꯐꯖꯅ ꯆꯨꯝꯃꯦ ꯑꯁꯦꯡꯕ." ꯄꯤꯁꯛꯅ, "ꯆꯨꯝꯕꯅꯤ, ꯑꯇꯧꯕꯗꯣ ꯍꯥꯏꯔꯗꯤ ꯆꯨꯝ ꯇꯥꯕ. ꯑꯗꯣ ꯃꯄꯥ, ꯅꯪ ꯉꯁꯤꯗꯤ ꯁꯦꯜꯒ ꯑꯝꯇ ꯂꯩꯇꯦꯗꯥꯏꯅꯦ?" "ꯏꯃꯥ, ꯅꯪꯒꯤ ꯈꯗ꯭ꯔꯛꯇꯣ ꯑꯩꯅ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ. ꯑꯩꯅ ꯂꯥꯛꯏꯁꯦ ꯂꯦꯝꯅ ꯍꯟꯕꯒꯗꯤ ꯑꯩ ꯉꯝꯃꯣꯏꯀꯣ." "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯁꯦ ꯊꯥꯏꯅꯗꯤ ꯌꯥꯃꯥꯡ ꯈꯔ ꯆꯧꯔꯁꯨ ꯑꯗꯨꯝꯗꯤ ꯌꯦꯡꯕ ꯌꯥꯈꯤꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯊꯤꯁꯨ ꯊꯤꯔꯦ ꯁꯩꯇ. ꯃꯤꯃꯥꯡꯗ ꯏꯆꯥꯅꯤ ꯍꯥꯏꯅꯤꯡꯗ꯭ꯔꯦ. ꯅꯌꯥꯗꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯆꯧꯊꯣꯔꯛꯂꯤꯕ꯭ꯔꯥ ꯀꯔꯤꯅꯣꯝ ꯇꯧꯔꯦ. ꯅꯁꯝꯗꯨꯁꯨ ꯇꯨꯔꯨ ꯇꯨꯔꯨ ꯈꯣꯏꯔꯒꯅꯦ ꯍꯦꯛ ꯐꯜꯂꯗꯅ ꯏꯃꯥꯗꯤ ꯀꯤꯕ ꯑꯃꯕꯨ ꯌꯥꯎꯏ." "ꯏꯃꯥ, ꯑꯩꯅ ꯏꯁꯛ ꯊꯤꯔꯤꯕꯁꯦ ꯅꯌꯥ ꯅꯨꯄꯥꯗꯨꯅꯅꯤ. ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯗꯕꯨ ꯑꯩꯅ ꯉꯁꯤ ꯃꯣꯠꯂꯤꯕ ꯊꯤꯔꯤꯕꯁꯦ ꯊꯤꯈꯤꯗ꯭ꯔꯣ?" "ꯌꯥꯔꯣꯏꯌꯦ ꯋꯥꯅꯤ. ꯅꯨꯄꯤꯕꯨ ꯌꯥꯝ ꯐꯪꯖꯗꯕꯗꯧꯅ ꯑꯃ ꯍꯦꯛ ꯐꯪꯕꯗ ꯇꯥꯛ ꯍꯦꯛꯇ ꯐꯥꯕ ꯉꯔꯥꯛꯄꯤꯅ ꯉꯥ ꯂꯥꯛꯄꯗꯧꯅ, ꯑꯗꯨꯒ ꯑꯄꯠꯄ ꯉꯥ ꯑꯣꯏꯔꯝꯃꯕ." ꯑꯃꯨꯊꯣꯏꯅ, "ꯌꯥꯔꯦꯗ ꯃꯃꯥ, ꯅꯪꯁꯨꯕ ꯉꯥꯡꯕ ꯆꯠꯄꯗꯤ ꯅꯨꯡꯁꯤ ꯂꯩꯈꯣꯟꯒ ꯑꯃꯠꯇ ꯍꯥꯏꯕꯗꯣ ꯃꯆꯦꯠ ꯑꯝꯇ ꯌꯥꯎꯗꯦ ꯁꯩꯇ." "ꯃꯄꯥ, ꯅꯪꯅ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯉꯥꯏ ꯋꯥꯒ ꯑꯃꯠꯇ ꯂꯩꯔꯝꯃꯔꯣꯏ. ꯇꯥꯅꯤꯡꯗꯕꯅ." ꯏꯕꯦꯂꯩꯅ, "ꯑꯁ, ꯑꯩꯅꯦ ꯅꯣꯏꯅꯤ ꯈꯠꯅꯕ ꯌꯦꯡꯕ ꯂꯥꯛꯄ ꯅꯠꯇꯦ. ꯏꯃꯥ, ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" "ꯍꯣꯏꯅꯦ, ꯁꯦꯜꯒ ꯑꯃꯠꯇ ꯂꯩꯇꯦꯅꯦ ꯏꯃꯥꯗꯗꯤ. ꯅꯪ ꯄꯥꯕꯒꯤꯁꯨ ꯂꯩꯇꯕꯅꯤ." "ꯐꯔꯦ, ꯑꯗꯨꯗꯤ ꯆꯦꯡ ꯑꯣꯏꯅ ꯄꯤꯔꯛꯑꯣ. ꯑꯩ ꯀꯩꯊꯦꯜ ꯊꯣꯛꯂꯒꯅꯦ ꯇꯥꯏꯖꯧꯔꯒꯦ." "ꯏꯄꯥꯒꯤ ꯏꯕꯦꯂꯩ, ꯅꯠꯇꯦ, ꯅꯪꯒꯤ ꯁꯦꯜꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯁꯤꯖꯤꯟꯅꯔꯤꯅꯣꯏꯕ? ꯅꯣꯡꯃꯇ ꯀꯥꯡꯗꯦ ꯁꯦꯜ ꯄꯤꯌꯨ ꯁꯦꯜ ꯄꯤꯌꯨ ꯁꯤꯅ ꯑꯃꯨꯛꯇꯣꯏꯕ." "ꯄꯥꯕ, ꯍꯤꯡꯕꯗ ꯁꯦꯜ ꯆꯪꯉꯤ. ꯑꯗꯨꯅꯅꯦ ꯑꯩꯅ ꯄꯥꯕ ꯍꯣꯏꯗꯒꯤ ꯍꯦꯛ ꯂꯧꯕ ꯂꯥꯛꯏꯕꯁꯦ." "ꯍꯤꯡꯕꯗ ꯁꯦꯜ ꯆꯪꯉꯤ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯅꯇꯩ ꯅꯅꯥꯎ ꯆꯪꯗꯅ ꯁꯨꯅꯣꯝꯗꯅ ꯇꯥꯟꯕꯗꯤ ꯀꯔꯤ ꯀꯥꯏꯕ ꯍꯥ?" "ꯀꯗꯥꯏꯗꯒꯤ ꯇꯥꯅꯤꯡꯒꯅꯤꯒꯦ? ꯃꯋꯥ ꯁꯨꯅꯤꯡꯗꯕ ꯊꯕꯛꯇꯤ ꯃꯅꯥꯝꯇ ꯁꯨꯗꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯒ." "ꯑꯁ, ꯅꯣꯏꯁꯤ ꯌꯥꯝ ꯉꯥꯡꯉꯤ ꯃꯥ. ꯏꯅꯝꯃꯒ ꯇꯥꯆꯧꯒ ꯑꯃꯨꯛ ꯍꯜꯂꯛꯑꯅꯤ. ꯂꯥꯛꯇ꯭ꯔꯤꯉꯩꯗꯅꯦ ꯄꯤꯔꯨ ꯂꯥꯛꯑꯣꯕꯁꯤ. ꯅꯪꯒꯤ ꯍꯦꯛ ꯍꯣꯠꯅꯕꯗꯅꯦ ꯑꯩꯁꯦ ꯏꯁꯥꯒꯤ ꯏꯄꯣꯠꯇ ꯍꯨꯔꯥꯟꯕꯤ ꯑꯣꯜꯂꯕꯅꯤ, ꯑꯣꯜꯂꯕ. ꯉꯁꯤ ꯂꯧꯔꯒ ꯍꯌꯦꯡ ꯃꯈꯩꯗꯤꯅꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯀꯅꯨꯀꯣ." ꯏꯕꯦꯂꯩꯗꯣ ꯉꯁꯤꯁꯨ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯌꯨꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯐꯝꯂꯤ꯫ ꯅꯥꯎꯕꯤꯅ, "ꯏꯆꯦ, ꯀꯩ ꯍꯥꯏꯒꯦ ꯏꯆꯦ ꯂꯥꯛꯄꯕꯣ? ꯁꯨꯝ ꯂꯥꯛꯏꯔꯣ?" "ꯁꯨꯝ ꯂꯥꯛꯏꯅꯤ. ꯅꯪꯒꯤ ꯏꯪꯈꯣꯜꯁꯦ ꯌꯥꯝ ꯐꯩꯌꯦꯅ ꯍꯥꯏꯅꯕ, ꯑꯗꯨꯗ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ." "ꯏꯁ, ꯑꯔꯦꯝ ꯑꯄꯥ ꯀꯔꯤ ꯂꯧꯕ ꯄꯨꯕ ꯌꯥꯏꯅ ꯌꯦꯡꯕ ꯂꯥꯛꯏꯕ ꯑꯣꯏꯔꯝꯃꯤ ꯏꯆꯦ, ꯈꯪꯉꯕꯅꯤ." "ꯍꯥ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ?" "ꯏꯆꯦ, ꯑꯩꯈꯣꯏ ꯏꯪꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯃꯤꯅ ꯍꯦꯛ ꯍꯦꯛ ꯃꯤꯁꯧ ꯆꯪꯃꯟꯗꯅꯅꯦ ꯄꯥꯛꯑꯝꯕ ꯀꯣꯕꯤ ꯂꯩꯒꯁꯦ ꯁꯨꯝ ꯄꯤꯛꯁꯜꯂꯛꯑꯦꯗ." "ꯑꯦ, ꯀꯩ ꯋꯥꯇꯥꯅꯣꯗ ꯅꯪꯒꯤꯗꯨꯗꯤ? ꯄꯥꯛꯑꯝꯕꯕꯨ ꯄꯤꯛꯁꯜꯂꯛꯑꯦꯅꯤ." "ꯑꯁꯦꯡꯕꯅꯤ ꯏꯆꯦ, ꯅꯍꯥꯟꯁꯨ ꯑꯩꯈꯣꯏ ꯅꯨꯄꯥꯒꯩꯒ ꯂꯩꯔꯤꯉꯩꯗꯅꯦ ꯁꯟꯖꯥꯎ ꯑꯃ ꯆꯪꯉꯒ ꯏꯪꯈꯣꯜꯗꯨꯒꯤ ꯄꯣꯠ ꯂꯣꯏꯅꯅꯦ ꯍꯦꯛꯇ ꯂꯣꯏꯔꯝꯗꯅ ꯑꯃꯨꯛꯇꯣꯏꯕ ꯑꯩꯒꯤ ꯅꯨꯄꯥꯅ ꯁꯥꯎꯕꯅ." "ꯃꯥꯅ ꯁꯟꯖꯥꯎ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯅ ꯅꯍꯥꯟ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯅꯦꯝꯄꯣꯛꯇ ꯍꯥꯏꯔꯒ ꯈꯔ ꯌꯥꯝ ꯍꯦꯛꯄ ꯅꯨꯃꯤꯠꯇꯣ ꯑꯣꯏꯖꯥꯠꯂꯅꯦ? ꯑꯗꯣ ꯃꯈꯣꯏ ꯃꯅꯦꯝꯄꯣꯛꯇꯨꯗꯤ ꯃꯪꯒꯣꯜꯗ ꯐꯝꯂꯒ ꯁꯨꯃꯥꯡꯗ ꯂꯦꯞꯄ ꯃꯤ ꯎꯗꯕꯅꯤ ꯈꯟꯗꯅ ꯇꯞꯇꯥꯏ ꯍꯦꯛꯄꯅꯤ. ꯑꯗꯣ ꯎꯍꯧꯔꯕ ꯖꯥꯠꯂꯅꯦ?" "ꯏꯆꯦ, ꯑꯗꯨꯒꯤ ꯁꯟꯖꯥꯎꯗꯣ ꯃꯊꯪꯒ ꯆꯪꯉꯛꯑꯗꯤ ꯑꯩꯒꯤ ꯅꯨꯄꯥꯅꯅꯦ ꯁꯤꯡꯖꯪ ꯂꯪꯅꯤ ꯍꯥꯏꯕꯅꯤ. ꯆꯦꯛꯁꯤꯟꯖꯧ." "ꯀꯩꯕ ꯅꯥꯎꯕꯤ?" "ꯏꯆꯦ, ꯑꯩꯅ ꯍꯥꯏꯗꯤ
ꯁꯟ ꯂꯣꯏꯕ ꯃꯄꯨꯁꯤꯡꯗꯣ ꯈꯔ ꯆꯦꯛꯁꯤꯜꯂꯣꯅ ꯏꯆꯦꯅꯁꯨ ꯈꯔ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯅꯤꯗ. ꯍꯣꯏ ꯑꯗꯣ ꯏꯆꯦ ꯅꯪꯒꯤ ꯄꯥꯟ ꯇꯥꯜꯂꯤꯕꯗꯣ ꯈꯔ ꯂꯧꯈꯤꯒꯦ. ꯍꯪꯒꯥꯝ ꯃꯀꯥ ꯑꯃꯅꯤꯗꯒ ꯍꯦꯛꯈꯤꯒꯦ. ꯏꯆꯦ ꯑꯩ ꯍꯦꯛꯂꯛꯑꯒꯦ, ꯑꯗꯨꯝ ꯂꯩꯕꯤꯔꯣ ꯑꯗꯨꯗ. ꯌꯥꯅꯤ ꯅꯪꯒꯤ ꯅꯊꯧꯗꯣ ꯑꯗꯨꯝ ꯇꯧꯖꯧ, ꯑꯩ ꯑꯗꯨꯝ ꯍꯦꯛꯆꯒꯦ. ꯑꯁ ꯐꯖꯩꯍꯦ, ꯑꯁꯤꯁꯨꯅꯦ ꯊꯥꯗꯠꯀꯦ, ꯑꯁꯨꯛ ꯐꯖꯕꯁꯤꯕꯨ ꯍꯦꯛꯀꯦ, ꯄꯦꯟꯅ ꯍꯦꯛꯀꯦ. ꯃꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯂꯩ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯄꯗꯠ ꯍꯦꯛꯇꯠꯂꯤ. ꯍꯣ ꯁꯟꯖ ꯏꯍꯦ, ꯏꯆꯦ ꯈꯔ ꯍꯦꯛꯑꯗꯤ ꯌꯥꯔꯦ, ꯊꯣꯛꯑꯣꯗꯅ. ꯏꯆꯦꯅ ꯍꯦꯛꯂꯤ ꯃꯌꯥꯝꯗꯣ ꯊꯥ 2-3 ꯆꯥꯅꯔꯅꯤ. ꯍꯣꯏ ꯏꯆꯦ ꯆꯠꯂꯦꯀꯣ, ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯀꯦ. ꯉꯁꯤ ꯍꯦꯛꯂꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯈ꯭ꯔꯀꯥꯟꯗ. ꯅꯣꯛꯇꯅꯒ ꯆꯠꯈ꯭ꯔꯤ. ꯂꯥꯛꯑꯣ, ꯅꯔꯨ ꯑꯈꯣꯏꯕꯗꯣ ꯂꯣꯏ ꯐꯨꯗꯠꯀꯦ. ꯃꯩꯍꯥꯟꯅ ꯁꯧꯔꯤꯕ, ꯂꯧꯖꯅꯥꯝꯅ ꯀꯜꯂꯤꯕ, ꯅꯨꯡꯁꯤꯗꯕ ꯅꯝꯗꯣꯏꯕ. ꯆꯥꯎꯕ ꯃꯪꯒꯣꯜꯗ ꯃꯥꯒꯤ ꯅꯨꯄꯤ ꯇꯥꯅꯕ ꯍꯥꯏꯔꯛꯂꯝꯃꯤ. ꯅꯨꯄꯤ, ꯅꯪꯕꯨ ꯑꯩ ꯊꯕꯛ ꯆꯠꯇꯧꯔꯦ, ꯋꯥ ꯑꯝꯇ ꯍꯥꯏꯔꯝꯒꯦ, ꯑꯝꯇ ꯊꯣꯛꯂꯛꯑꯣ. ꯀꯩ ꯍꯥꯏꯒꯦ ꯃꯄꯥ? ꯅꯪ ꯌꯨꯝꯗ ꯂꯦꯡꯗ ꯂꯩꯌꯨꯀꯣ. ꯌꯨꯝꯗ ꯄꯪꯆꯠ ꯆꯠꯀꯅꯣ. ꯆꯠꯂꯤꯅꯦꯅ ꯆꯨꯝꯅ ꯆꯠꯂꯗꯤ ꯐꯩ, ꯀꯔꯤ ꯄꯪꯄꯨꯗ ꯄꯨꯔ ꯂꯥꯛꯀꯅꯤ. ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯣ ꯑꯩ ꯏꯀꯥꯏꯕ. ꯑꯩꯅ ꯑꯃꯗꯒꯤ ꯑꯃꯨꯛ ꯄꯨꯔꯛꯄꯗꯨꯅ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯔꯥ ꯍꯦꯟꯗ꯭ꯔꯤꯕꯁꯦ? ꯑꯩꯕꯨ ꯐꯝꯗꯨꯅ ꯆꯥꯔꯒ ꯂꯩꯕ꯭ꯔꯣ? ꯑꯩꯁꯨ ꯁꯦꯜ ꯇꯥꯟꯕ ꯆꯠꯂꯤꯕꯁꯤꯗꯤ. ꯅꯣꯡꯃꯒꯤ ꯄꯨꯁꯤꯜꯂꯛꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯄꯨꯁꯤꯜꯂꯛꯏꯁꯤ ꯃꯉꯥꯏ ꯀꯩꯅꯣ. ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯄꯨꯔꯛꯄꯗꯨꯅ ꯑꯩꯅ ꯈꯔ ꯇꯨꯡꯁꯤꯜꯂꯤꯕꯁꯤꯅꯤ. ꯑꯗꯨ ꯅꯨꯄꯥ, ꯅꯪꯁꯨ ꯑꯩꯗꯧꯅ ꯈꯔ ꯍꯩꯌꯣ. ꯅꯃꯥꯟꯅꯕꯗꯒꯤꯒꯅꯦ ꯆꯠꯄꯗ ꯍꯦꯛꯇ ꯀꯔꯤꯅꯣ ꯄꯨꯔꯛꯄ ꯌꯥꯕ ꯄꯪꯄꯨꯗ ꯄꯨꯔꯛꯑꯣꯕ. ꯃꯉꯣꯟꯗ ꯇꯧꯗꯅꯕ ꯍꯥꯏꯔꯤꯕ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯇꯧ ꯀꯥꯏꯅ ꯍꯥꯏꯔꯛꯏꯅꯦ. ꯌꯥꯔꯦꯁꯦ, ꯆꯠꯇꯧꯗꯨ ꯆꯠꯄꯤꯔꯨꯔꯣ. ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯑꯩꯅ ꯉꯁꯥꯏ ꯏꯅꯝꯃ ꯊꯕꯥꯍꯣꯏꯗꯒꯤ ꯀꯣꯕꯤꯂꯩ ꯑꯄꯥꯛꯄꯗꯣ ꯂꯧꯔꯛꯄꯅꯤ. ꯑꯗꯨꯒ ꯉꯥꯒ ꯊꯣꯡꯒꯦ. ꯑꯗꯣ ꯑꯩ ꯀꯅꯥꯒꯤ ꯉꯥ ꯐꯥꯕ꯭ꯔꯅ ꯈꯤꯇ ꯌꯦꯡꯉꯨꯗꯣꯏꯅꯤ. ꯃꯁꯤꯕꯨ ꯌꯦꯡꯉꯨꯅꯦ ꯅꯨꯄꯤ, ꯀꯔꯟ ꯇꯧꯅꯨꯀꯣ. ꯆꯥꯅꯤꯡꯂꯕꯁꯨ ꯂꯩꯔꯨꯁꯣ, ꯑꯗꯨꯒ ꯆꯥꯁꯦꯕ. ꯅꯪ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯖꯠ ꯇꯥꯕ ꯊꯕꯛ ꯌꯥꯝ ꯇꯧꯅꯨꯀꯣ. ꯏꯖꯠ ꯇꯥꯔꯕꯁꯨ ꯁꯦꯜ ꯂꯩꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯅꯨꯄꯥ, ꯑꯩꯅꯁꯨꯅꯦ ꯏꯄꯥꯝꯗ ꯅꯪꯁꯦ ꯊꯕꯛ ꯁꯨꯅꯤꯡꯗꯦ ꯍꯦꯛ ꯍꯥꯏꯖꯤꯜꯂꯒ ꯁꯦꯜ ꯑꯗꯨꯝ ꯂꯧꯔꯤꯁꯤ. ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣ ꯌꯦꯡꯉꯨꯅꯦ. ꯑꯁꯣꯝꯗ ꯏꯃꯥ ꯍꯣꯏ ꯄꯥꯕ ꯍꯣꯏꯅꯗꯤ ꯅꯪꯒꯤ ꯑꯔꯦꯝ ꯑꯄꯥ ꯈꯔ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯏꯖꯠꯀꯁꯦ ꯀꯩꯁꯨ ꯀꯟꯕ ꯅꯠꯇꯦꯕ. ꯅꯪ ꯏꯃꯥ ꯍꯣꯏ ꯄꯥꯕ ꯍꯣꯏ ꯃꯃꯥꯡꯗꯨꯗ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯝꯗꯣꯏꯅꯣ ꯑꯩꯁꯤꯕꯣ? ꯍꯣꯏ ꯌꯥꯔꯦ, ꯃꯈꯣꯏ ꯃꯄꯥ ꯉꯥꯡꯗꯅ ꯑꯃꯨꯛ ꯂꯩꯕꯤꯔꯅꯨ. ꯊꯦꯡꯂꯦ ꯍꯥꯏꯗꯣ ꯆꯠꯄꯤꯔꯣ. ꯑꯩꯁꯨ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩ, ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯖꯔꯨꯈꯤꯒꯦ. ꯍꯣꯏ, ꯑꯗꯨꯒꯅꯦ ꯑꯩꯅ ꯇꯧꯅꯨ ꯍꯥꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯣ ꯇꯧꯔꯝꯕ ꯌꯥꯔꯣꯏꯀꯣ. ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯏꯕꯦꯂꯩꯒꯤ ꯑꯄꯣꯛꯄ ꯃꯄꯥꯕꯨꯡꯒꯤ ꯂꯩꯇꯕ ꯅꯨꯃꯤꯠꯅꯤ. ꯏꯕꯦꯂꯩꯁꯨ ꯃꯄꯨꯔꯣꯏꯕꯒ ꯂꯣꯏꯅꯅ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯃꯄꯥꯕꯨꯡꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤ. ꯄꯥꯄꯥ, ꯅꯪ ꯁꯤꯈ꯭ꯔꯗꯤ ꯑꯩꯅ ꯏꯄꯥꯝꯗ ꯂꯥꯛꯄꯗ ꯀꯅꯥꯅ ꯁꯦꯜ ꯄꯤꯕꯤꯗꯣꯏꯅꯣ? ꯄꯥꯄꯥ, ꯅꯪ ꯁꯤꯈꯤꯅꯣ. ꯄꯥꯄꯥ, ꯍꯧꯒꯠꯂꯣꯁꯦ. ꯄꯥꯄꯥ, ꯅꯆꯥ ꯂꯥꯛꯑꯦ. ꯄꯥꯄꯥ, ꯁꯦꯜ ꯄꯤꯔꯨ ꯂꯥꯛꯑꯣ. ꯍꯧꯒꯠꯂꯣ ꯄꯥꯄꯥ, ꯍꯧꯒꯠꯂꯣ. ꯄꯤꯁꯛꯅ ꯑꯁ ꯏꯋꯥ ꯂꯩꯇꯕꯒꯤ ꯉꯥꯛꯇ ꯀꯞꯀꯦ ꯇꯧꯖꯕꯁꯦ ꯀꯞꯐꯝ ꯈꯪꯗꯦ. ꯁꯩꯇ ꯀꯔꯤ ꯈꯨꯀꯞꯅꯣ ꯍꯥꯏꯕꯅꯤꯗ ꯏꯆꯥ ꯅꯨꯄꯤꯁꯤꯅ ꯀꯞꯂꯤꯕꯁꯤꯕꯣ. ꯏꯕꯦꯂꯩꯅ ꯄꯥꯄꯥ, ꯅꯪ ꯁꯤꯒꯦ ꯍꯥꯏꯔꯕꯁꯨ ꯍꯌꯦꯡ ꯁꯤꯌꯨ. ꯉꯁꯤꯗꯤ ꯅꯆꯥ ꯂꯥꯛꯑꯦ. ꯁꯦ ꯍꯧꯒꯠꯂꯣ ꯄꯥꯄꯥ. ꯑꯩꯒꯤ ꯁꯦꯜ ꯄꯤꯔꯝꯃꯣ. ꯍꯧꯒꯠꯂꯣ ꯄꯥꯄꯥ. ꯄꯤꯁꯛꯅ ꯎꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ. ꯃꯈꯣꯏ ꯃꯄꯥ, ꯅꯪꯕꯨ ꯑꯩ ꯊꯥꯗꯣꯛꯂꯝꯗꯨꯅ ꯆꯠꯂꯕ꯭ꯔꯣ? ꯅꯆꯥꯅꯁꯨ ꯃꯌꯥꯝꯁꯤꯕꯨ ꯑꯃꯠꯇ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ? ꯑꯃꯨꯛꯇ ꯍꯧꯒꯠꯂꯨꯁꯦ ꯃꯈꯣꯏ ꯃꯄꯥ. ꯏꯕꯦꯂꯩꯅ ꯄꯥꯄꯥ ꯄꯨꯛꯐꯕ, ꯅꯪ ꯁꯤꯈ꯭ꯔꯗꯤ ꯑꯩꯒꯤ ꯁꯦꯜ ꯄꯤꯕꯤꯅꯕ ꯂꯩꯇ꯭ꯔꯦꯅꯦ ꯄꯥꯄꯥ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯕꯦꯂꯩꯒꯤ ꯃꯄꯥꯕꯨꯡꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ. ꯏꯕꯦꯂꯩꯗꯨ ꯀꯞꯇꯨꯅ ꯀꯥ ꯈꯨꯗꯤꯡꯒꯤ ꯆꯪꯂꯤ. ꯃꯄꯥꯅ ꯍꯤꯞꯂꯝꯕ ꯀꯥ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯆꯪꯂꯛꯏ. ꯄꯥꯄꯥ, ꯀꯥꯁꯤꯗ ꯄꯥꯕꯅ ꯂꯩꯔꯝꯗꯕꯁꯦ ꯌꯥꯡꯉꯦ. ꯄꯥꯄꯥ, ꯅꯪꯕꯨ ꯅꯆꯥꯅ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯅꯦ. ꯄꯥꯄꯥ, ꯁꯨꯝ ꯀꯠꯀꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯄꯥꯕꯒꯤ ꯎꯄꯨꯁꯦ ꯀꯅꯥꯝꯇ ꯎꯗ꯭ꯔꯤꯉꯩꯁꯤꯗ ꯁꯦꯜꯒ ꯌꯥꯎꯕ꯭ꯔꯥ ꯈꯤꯇ ꯌꯦꯡꯈꯤꯒꯦ. ꯄꯥꯄꯥ, ꯅꯨꯡꯁꯤꯗꯀꯣ. ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯌꯦ ꯄꯥꯄꯥ. ꯃꯄꯥꯜꯗꯅꯤ ꯆꯥꯎꯕꯗꯨ ꯃꯅꯦꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ, ꯏꯃꯥ, ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ. ꯊꯕꯛꯁꯨ ꯈꯔ ꯂꯩꯍꯧꯔꯤ. ꯍꯌꯦꯡ ꯑꯣꯏꯅ ꯑꯃꯨꯛ ꯉꯟꯇꯥ ꯂꯥꯛꯑꯒꯦ. ꯍꯩꯃꯥ, ꯅꯪ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯣꯏ ꯆꯠꯂꯣ. ꯏꯕꯦꯂꯩꯁꯨ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯏꯃꯥ, ꯃꯥꯗꯤ ꯂꯩꯖꯔꯨꯁꯅꯨ.
ꯀꯣꯟꯅ ꯑꯗꯨꯝ ꯂꯥꯛꯆꯔꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯅꯨꯃꯤꯗꯥꯡ ꯂꯧꯕ ꯂꯥꯛꯑꯁꯨ ꯂꯥꯛꯀꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥꯁꯨꯅꯦ ꯏꯕꯦꯂꯩꯗ ꯍꯥꯏꯔꯒꯦ ꯆꯥꯎꯕꯁꯨ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯏꯕꯦꯂꯩꯁꯨ ꯀꯞꯇꯨꯅ ꯃꯄꯥꯒꯤ ꯎꯄꯨꯗꯨ ꯀꯟꯅ ꯐꯥꯛꯂꯤ ꯄꯤꯁꯛꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯎꯔꯦ ꯃꯆꯥꯅꯨꯄꯤꯅ ꯀꯞꯇꯅ ꯎꯄꯨ ꯐꯥꯛꯂꯤꯕꯗꯣ ꯍꯩ ꯈꯪꯉꯤꯅꯦꯍꯦ ꯑꯉꯥꯎꯕꯤ ꯀꯩꯗꯧꯔꯤꯅꯣ ꯅꯪ ꯑꯗꯨꯗ ꯈꯪꯉꯤꯍꯦ ꯀꯩꯅꯣ ꯏꯃꯥ ꯃꯤꯍꯨꯜꯒ ꯌꯧꯏ ꯑꯩꯗꯤ ꯄꯥꯕꯗꯣ ꯑꯃꯨꯛ ꯂꯥꯛꯑꯕꯣꯏ ꯈꯜꯂꯨꯔꯦ ꯅꯪꯕꯨ ꯅꯄꯥꯗꯣ ꯍꯜꯂꯛꯑꯣꯅ ꯌꯥꯝ ꯀꯞꯇꯥꯏꯅꯦ ꯍꯥ ꯅꯠꯇꯦ ꯅꯪꯅ ꯍꯣ ꯄꯥꯕ ꯍꯥꯏꯔꯒ ꯎꯄꯨ ꯐꯥꯛꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣꯕ ꯍꯥ ꯏꯃꯥ ꯄꯥꯕꯅ ꯑꯩꯒꯤ ꯑꯣꯏꯕ ꯀꯔꯤ ꯊꯝꯕꯤꯔꯝꯒꯦ ꯍꯥꯏꯗꯅ ꯌꯦꯡꯂꯝꯃꯤꯅꯤ ꯍꯩ ꯇꯥꯅꯤꯡꯗꯦ ꯅꯪ ꯁꯤꯕꯨ ꯀꯩꯅꯣ ꯍꯦꯛ ꯂꯥꯛꯄꯒ ꯄꯨꯕꯒ ꯂꯧꯅꯕꯒ ꯃꯄꯥ ꯁꯤꯕꯒꯤ ꯂꯥꯛꯄꯁꯤ ꯐꯥꯎꯕ ꯄꯨꯅꯕ ꯍꯥꯟꯅ ꯊꯤꯔꯒ ꯂꯩ ꯍꯥꯏꯕꯅꯤꯗ ꯏꯃꯥ ꯊꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯄꯥꯝꯗ ꯂꯥꯛꯑꯒ ꯀꯔꯝꯍꯥꯏꯅ ꯏꯀꯣꯛ ꯀꯣꯛꯅ ꯍꯟꯈꯤꯗꯣꯏꯅꯣ ꯍꯩ ꯅꯪꯅ ꯅꯄꯥꯝꯗ ꯂꯥꯛꯂꯤꯕꯁꯦ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄ ꯅꯠꯇꯦꯅꯦ ꯍꯥ ꯕꯦꯝꯃ ꯅꯄꯥ ꯁꯤꯕꯒꯤ ꯂꯥꯛꯂꯤꯕꯅꯦ ꯅꯨꯡꯉꯥꯏꯕ ꯂꯥꯛꯂꯤꯕꯣꯏ ꯈꯜꯂꯤꯕ꯭ꯔꯣ ꯍꯥ ꯅꯄꯥ ꯁꯤꯕꯒꯤ ꯂꯥꯛꯄꯅꯤ ꯈꯪꯂꯕ꯭ꯔꯥ ꯅꯠꯇꯦ ꯅꯅꯝꯃ ꯁꯤꯅ ꯎꯔꯒ ꯅꯪꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯕꯤꯗꯧꯔꯤꯒꯦ ꯍꯥ ꯃꯥ ꯎꯔꯒ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯃꯁꯤ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯒꯤꯁꯨ ꯌꯨꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯕꯨ ꯌꯨꯝ ꯄꯥꯜꯂꯕꯒꯤ ꯇꯧꯕꯩ ꯋꯥꯅꯤ ꯍꯣ ꯑꯗꯨ ꯑꯣꯏꯔꯕꯁꯨꯅꯦ ꯅꯪꯒꯤ ꯅꯋꯣꯡ ꯇꯧ ꯑꯗꯨꯗꯤ ꯃꯤꯅ ꯅꯨꯡꯁꯤꯔꯔꯣꯏꯅꯦ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯕꯨ ꯅꯃꯥ ꯅꯄꯥ ꯑꯣꯏꯕꯒꯤ ꯇꯧꯕꯩ ꯋꯥꯅꯤ ꯁꯤꯗꯒꯤꯗꯤ ꯅꯕꯨꯡꯒ ꯅꯅꯝꯃꯒꯁꯨ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯅꯤ ꯅꯪꯒꯤ ꯍꯩꯅꯕꯤꯗꯣ ꯈꯔꯗꯤ ꯍꯣꯡꯉꯨꯀꯣ ꯉꯥꯛꯇ ꯀꯞꯀꯦ ꯇꯧꯕꯁꯦ ꯀꯞꯄꯝꯒ ꯈꯪꯗꯦꯍꯦ ꯑꯣꯏꯕ ꯌꯥꯔꯦ ꯏꯃꯥ ꯍꯧꯖꯤꯛꯀꯤ ꯄꯥꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯃꯨꯡꯁꯤꯗ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏ ꯀꯅꯥꯝꯇꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯔꯣꯏ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯣ ꯄꯥꯕ ꯅꯆꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯄꯥꯕ ꯀꯞꯄꯛꯀꯅꯨꯍꯦ ꯑꯩꯁꯨ ꯀꯞꯅꯤꯡꯉꯤ ꯃꯈꯣꯏ ꯃꯄꯥ ꯅꯪꯕꯨ ꯑꯩꯁꯦ ꯀꯅꯥꯅ ꯁꯤꯟꯅꯔꯝꯗꯨꯅ ꯆꯠꯂꯤꯕꯅꯣ ꯑꯣ ꯃꯄꯥ ꯅꯆꯥꯅꯨꯄꯤꯁꯤꯅ ꯑꯣ ꯄꯥꯕ ꯍꯥꯏꯔꯒ ꯀꯥꯡꯈꯗ ꯃꯥꯔꯦꯅꯦ ꯃꯄꯥ ꯍꯦꯔꯥ ꯏꯃꯥ ꯀꯔꯤ ꯈꯨꯀꯞꯅꯣ ꯄꯥꯕꯗꯪ ꯀꯧꯔꯒ ꯆꯨꯝꯅꯗꯪ ꯑꯗꯨꯝ ꯀꯞꯄꯨ ꯑꯩꯒꯕꯨ ꯄꯛꯁꯤꯟꯕꯤꯔꯛꯇ꯭ꯔꯁꯨ ꯇꯧꯕꯨ ꯇꯧꯗ꯭ꯔꯣ ꯅꯪ ꯍꯥ ꯅꯪ ꯇꯧꯕꯗꯣ ꯅꯄꯥꯗ ꯇꯝꯃꯤꯅꯦ ꯃꯥꯁꯨ ꯈꯪꯅꯕ ꯍꯥꯏꯗꯅ ꯌꯥꯔꯦ ꯏꯃꯥ ꯃꯈꯣꯏ ꯃꯄꯥ ꯆꯠꯈ꯭ꯔꯕꯣ ꯆꯠꯈ꯭ꯔꯦꯅꯦ ꯑꯗꯨ ꯍꯥꯏꯒꯦꯅ ꯆꯪꯂꯛꯂꯤꯕꯅꯦ ꯑꯩꯒꯤꯁꯦ ꯑꯗꯨꯗ ꯅꯪꯅ ꯎꯄꯨ ꯃꯥꯔꯝꯕꯗꯣ ꯑꯃꯨꯛ ꯎꯔꯕ ꯎꯁꯨꯈ꯭ꯔꯕꯣꯅꯤ ꯏꯃꯥꯅꯒꯤ ꯅꯃꯤꯠꯁꯦ ꯑꯗꯣ ꯀꯩ ꯍꯥꯏꯔꯝꯒꯦ ꯅꯪꯗꯣ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯂꯧꯕ ꯂꯥꯛꯑꯁꯨ ꯂꯥꯛꯑꯒꯦ ꯀꯥꯏꯅꯒ ꯍꯥꯏꯔꯝꯕꯅꯦ ꯅꯪ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯨꯛ ꯂꯥꯛꯀꯦꯁꯨ ꯂꯥꯛꯑꯣ ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯠꯂꯣꯗ ꯏꯃꯥ ꯅꯪꯒꯤꯁꯦ ꯑꯩ ꯇꯥꯜꯂꯤꯕ ꯀꯥꯏꯗꯨꯔꯣ ꯐꯔꯦ ꯐꯔꯦ ꯏꯃꯥꯅ ꯌꯥꯝ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯕꯅꯤꯅꯅꯦ ꯁꯨꯛꯂꯥꯛ ꯍꯦꯛ ꯂꯥꯛꯑꯔꯣꯏ ꯍꯣꯏꯅꯦ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨꯁꯨ ꯆꯠꯂꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯏꯆꯥ ꯅꯤꯉꯣꯜ ꯑꯃꯈꯛ ꯌꯥꯎꯕꯁꯦ ꯃꯥꯒꯤ ꯍꯦꯛ ꯍꯣꯠꯅꯕꯗ ꯑꯩꯁꯦ ꯁꯤꯗꯧꯔꯕ ꯏꯃꯥꯅ ꯌꯥꯝ ꯇꯧꯕꯤꯕꯒ ꯑꯃꯨꯛ ꯁꯥꯕꯤꯔꯅꯨ ꯄꯥꯕ ꯂꯩꯔꯤꯉꯩꯗ ꯄꯥꯕꯗꯩ ꯉꯥꯛꯇꯅꯤ ꯑꯩꯅ ꯂꯧꯔꯤꯕꯁꯦ ꯅꯣꯡꯃꯁꯨ ꯏꯕꯦꯂꯩꯗꯨ ꯃꯈꯣꯏ ꯈꯨꯜꯒꯤ ꯌꯨꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯐꯝꯂꯤ ꯑꯣꯏꯖꯥ ꯑꯣꯏꯊꯛ ꯈꯔꯗꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨꯁꯨ ꯍꯨꯟꯗꯨꯅ ꯉꯥꯡꯂꯤ ꯈꯪꯗꯦꯗ ꯏꯆꯦ ꯑꯩꯁꯦ ꯋꯥꯕ ꯌꯥꯕꯁꯨ ꯋꯥꯔꯕꯅꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯍꯦꯛ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯅꯍꯥꯟꯗꯁꯨꯅꯦ ꯑꯁ ꯃꯤꯗꯒꯤ ꯄꯨꯔꯨꯗꯨꯅ ꯁꯦꯟ ꯃꯌꯥꯝ ꯑꯃ ꯁꯤꯡꯂꯤꯕ ꯅꯈꯣꯏ ꯅꯅꯥꯎ ꯅꯨꯄꯥꯁꯤꯅꯅꯦ ꯀꯔꯤꯝꯇ ꯈꯪꯕ ꯅꯠꯇꯦ ꯊꯣꯏꯕꯤꯅ ꯍꯩꯃ ꯅꯈꯣꯏꯕꯨ ꯃꯤꯒꯤ ꯁꯦꯜꯒ ꯇꯣꯟꯕꯔꯅꯦ ꯃꯤꯒꯤ ꯁꯦꯜ ꯇꯣꯟꯕꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤꯀꯣ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕꯗꯨꯅꯕꯨ ꯆꯥꯗ ꯊꯛꯇ ꯈꯥꯡꯂꯒ ꯁꯤꯡꯂꯤꯕꯅꯤ ꯏꯆꯦ ꯑꯗꯨ ꯏꯆꯦ ꯀꯣꯕꯤꯗꯣ ꯆꯔꯥ ꯑꯝꯇ ꯄꯤꯔꯣ ꯃꯍꯥꯎ ꯌꯦꯡꯂꯨꯒꯦ ꯑꯩꯅ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ ꯃꯥꯅ ꯀꯩꯅꯣꯝꯃ ꯂꯧꯅꯤꯡꯕꯒꯤ ꯍꯥꯏꯔꯛꯏꯅꯦ ꯃꯁꯤ ꯅꯨꯡꯁꯤꯗꯕꯅ ꯈꯥꯔꯦ ꯂꯧꯗꯣꯏꯒ ꯄꯨꯗꯣꯏꯒ ꯁꯤꯅꯕꯨ ꯑꯃꯨꯛ ꯇꯣꯏꯕ ꯍꯥ ꯀꯩ ꯍꯥꯏꯕꯅꯣ ꯏꯆꯦ ꯀꯣꯕꯤꯁꯦ ꯃꯄꯨꯡ ꯐꯥꯕꯕꯨ ꯌꯥꯎꯗꯦꯗ ꯏꯕꯦꯂꯩ ꯃꯆꯥ ꯉꯥꯛꯇ ꯉꯥꯏꯅꯦ ꯏꯆꯦ ꯁꯤꯗꯒꯤ ꯑꯆꯧꯕꯁꯦ ꯁꯤ ꯍꯦꯛꯇ ꯌꯥꯜꯂꯛ ꯍꯩ ꯁꯤꯗꯤ ꯃꯔꯨꯒꯤꯅꯤꯅꯦ ꯃꯊꯪ ꯆꯍꯤꯒꯤ ꯆꯥꯔꯒꯤ ꯈꯥꯛꯏꯕꯅꯤ ꯏꯆꯦ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯁꯤꯕꯨ ꯁꯤꯗꯒꯤ ꯀꯣꯛ ꯈꯥꯎ ꯀꯩꯗꯧꯔꯒꯦ ꯑꯩ ꯐꯨꯑꯦꯀꯣ ꯍꯩꯃ ꯋꯥꯒ ꯑꯝꯇ ꯍꯥꯏꯕ ꯅꯪꯗꯤ ꯍꯦꯛꯇ ꯐꯨꯏꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯏꯆꯦ ꯑꯩꯁꯨꯅꯦ ꯂꯩꯃꯟꯗꯗꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯣꯜꯂꯕꯅꯤ ꯏꯃꯨꯡ ꯄꯨꯝꯕ ꯑꯩꯅ ꯄꯨꯔꯦ ꯏꯆꯥꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯆꯥꯒꯦꯒ ꯄꯤꯌꯨꯒ ꯑꯃꯨꯛꯇꯣꯏꯕ ꯃꯈꯣꯏ ꯃꯄꯥꯁꯤꯅ ꯀꯔꯤꯝꯇ ꯍꯦꯛ ꯈꯪꯗꯦꯕ ꯍꯣꯏ ꯌꯥꯔꯦ ꯏꯕꯦꯂꯩ ꯑꯣꯏꯗꯕꯗꯣ ꯈꯤꯠ ꯉꯥꯡꯂꯅꯨ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯅꯪꯅ ꯅꯋꯥꯗꯨꯕꯨ ꯍꯨꯟꯗꯨꯅ ꯁ꯭ꯋꯥꯏꯗ ꯉꯥꯡꯂꯅꯨ ꯑꯁ ꯏꯆꯦ ꯍꯨꯟꯕꯒꯤ ꯋꯥ ꯅꯠꯇꯦꯕ ꯑꯇꯧꯕꯗꯣ ꯍꯥꯏꯕ ꯈꯛꯇꯅꯤ ꯀꯩꯗꯧꯔꯒꯦ ꯑꯣ ꯑꯗꯨꯕꯣꯕ ꯇꯧꯗꯕꯗꯨꯗꯗꯤ ꯇꯧꯕ ꯁꯥꯔꯒ ꯉꯥꯡꯂꯅꯨꯕ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤ ꯂꯩꯔꯛꯂꯤꯕꯁꯦ ꯆꯍꯤ 10 ꯐꯥꯔꯛꯂꯕꯅꯤ ꯑꯩꯅ ꯂꯩꯔꯛꯏꯁꯦ ꯅꯣꯡꯃꯇ ꯃꯁꯤꯗ ꯆꯥꯎꯕꯒꯤ ꯐꯠꯇꯕ ꯑꯃꯠꯇ ꯇꯥꯗꯦ ꯎꯗꯦꯕ ꯏꯆꯦꯅ ꯂꯥꯞꯅ ꯂꯩꯕꯅꯤꯅ ꯈꯪꯗꯕꯩ ꯋꯥꯅꯤ ꯂꯩꯃꯤꯟꯅꯕ ꯑꯩꯅꯗꯤ ꯈꯪꯉꯤ ꯑꯗꯨꯅꯅꯦ ꯍꯥꯏꯔꯤꯁꯦ ꯏꯁ ꯀꯌꯥꯗꯅꯣ ꯍꯣꯏ ꯏꯕꯦꯝꯃ
nawa pati haibabu kari lemge ha nang na do yamna nangi nawa phatla nindriba ba nupi haibase yum palabadi nya nupa gi makha yam ponbani nuwa no oktrabadi nupi ai khoi bu nya kanana su izat tawna dabani ko yari isi ai sat kari thu ina ngangja sai nu khangde ne thabak na na da su di no ngan ba dagi numita phaw are ma pati ba koi chat chatru lei aduga mawa pati yuali ba munau nupi nuisi tan gidreda sigabu thoi ki manaraga ngangna du ne sawba ngami ne tandra khangde kaido bagi tan doino machin chap ti ba machin chi mi gi mai da lak pasina ne limna nong than ki ba lei hauzik su kobi du pukre da ure da na tharaga di saning de ne mathi bong do yari ka daruke sajar ka sat asi ka ki bu hayeng makai de ne ngangning mangang jasat ko nongona ngang pudi na te da na aduna onsin daru nu tan drai ba nang aduna pa masiki nu pisa chawbu du bu kamai leimi na bisa khong de ne asin thi ba sibo waram ni bo chawbu du pa khraba sing khraba ngang ni mana yana bu dum selaga leiram ni kaido ni wakhal ta da ma ga khanaraga leikai ko mai oi dun to kani aduga wakhal tar ka dab su na tab aduna ne tanduna ngangna da boiram ni somda ibe legi mapam dani manam mahal ko sumna mapuroi bada hairi kainu nupa nangi na sanu pisina namit kudingi yum si lakli bisiwa kari ni kainu lai no khangde ne summa pam ne lakjere uram ni kadoroge nang sine he ngang bisima ngang jadi kainu nupa nang ni yum si lai tabagi khangda bagi wani mana lakli bisia nong mata mapam ni khandana ne lakpana ti lawba lakli bani laiba lawba mana bu ikoi sidagi kari lawriba ado lawrabasu mana lawdana kayam lawdorige ne nupi noi nupi yongnabi puksil yak pikpado madugum thabukto tawgunuko kari puksil pikpano nupi khuding ne laklibasi nong phadok laklaga lawbani aina kai haidorige duda atudi nate sum kanana ngamduino aikoi su surga sari ni tapna ngawni nupi nangmo imana taraga kainom khankini khangi khansanu masu mama natro mama mo oina haibam thokpado haidabadagi masara taktabadagi masasina khangdri kusum masu leitatuna tangai phadabagi lakpo oiramgani ne leiragadabu hangkitro ha miwon nangbu kai nungai ke kai gi leiroiduino makhoi de khoine kari henke chawbusu numi chupama thabak chatlibani sel phangi ba natro mani maku manai da leidana sel sangi haibasu nate masani duga makhoi mari kak sabasida sel kayam sangdorike liemna lawu pamlibani mabukto phatriba hey ngang khre karino nang na ngang liwa dubu mi daraga nang se kainin khandorike nabuk phatri nang ni ne hoi matam su padane aseng bai bai khoi dinya ado phata batani ngak leriga la sieng piu sil piu mana masing hekena tami khutinge khoi da lak ni matam du da ne mayum da lari ping khol du da koira basu mana masing phana bu tharani ne haire nang su ngang mudi haire nang odi gen belai tri ngang mata bani mahong du nani matang na matam nupa ima do wari khra sabi natradi ne imung mahiyam langakani ko langkani haisini nupi adu wa du boina ima da kramai na haidori ha ibe leisu egi iselni ne imam tagi masani yum side puna sawminarak libani phana sawminarak labasu ne haujikti yum kai loina panarabani magi haiba musu leirak labani aduna ikoina ma basu hotna do leiba ngamba nati madu bo haujik mag ikoina loina hotna bdi nati dana haima khara dagi ne sum oirak toiba khanglabra haujik su hotna bag sa panarabani nang yum dani leitana kai khange nami khudingi ne mani si lak to lawri basi yarisi ai thabak the ngang le chak thong duru chalo nungthil gi matam ni ibele do ngasi su amu mapam da lakli pisak masanu pi lak pu ubada masin da soli masi bukla ine tawri si khar he ide oi isa du pi ma khak pok pasia pok pele du ni is ikhoi ma sia kaya du ni yengu ni ai ubada mamai ga sa lekthok tana ga su leikri ima ima kari no he adu kana kauri budu ba ai bo na pangbro ha is ai una ai na kaubaga khumdri bani ne o khumningdraba aduna khumdriba ina moidi kai sakrage nana mudi leiramni mai kada nabungi thabak sakki nangna nana mahangi betubu asa thaka yaro pro ha kai de no da sak yam lami sa gi da thaksi lo na hagi tawbani ma ina mad nungsirani da ha nungsi daga lo laga soidina pithara ani ba soidre
ꯃꯁꯛꯁꯤꯒ ꯀꯩꯅꯤ ꯀꯥꯏꯅ ꯉꯥꯡꯖꯔꯤꯅꯣ ꯇꯧꯔꯤꯁꯦ ꯍꯅꯨꯔꯤꯁꯦ ꯑꯩꯒꯤ ꯏꯃꯥꯕꯨ ꯃꯥꯜꯂꯛꯀꯗꯧꯔꯦꯅꯦ ꯏꯃꯥ ꯍꯥꯏꯕꯗꯤ ꯍꯥꯏꯌꯦꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯍꯨꯠꯇ ꯏꯃꯥ ꯑꯣꯏꯅ ꯁꯤꯔꯝꯃꯗꯤ ꯅꯆꯥ ꯑꯩꯁꯦ ꯄꯥꯕꯒꯤ ꯃꯄꯥꯜꯗꯒꯤ ꯈꯔ ꯅꯨꯡꯉꯥꯏꯒꯗꯕ ꯏꯁ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯀꯩꯅꯤ ꯀꯥꯏꯅ ꯉꯥꯡꯂꯤꯕꯅꯣ ꯃꯁꯤꯕꯨ ꯍꯦ ꯍꯅꯨꯕꯤ ꯃꯥꯟꯕꯤ ꯁꯛꯊꯤꯕꯤ ꯃꯤ ꯃꯃꯥꯡꯗ ꯏꯆꯥꯅꯤꯒ ꯍꯥꯏꯕꯗꯤ ꯏꯀꯥꯏꯖꯩꯅꯦ ꯏꯕꯦꯝꯃ ꯏꯀꯥꯏꯖꯩ ꯌꯥꯔꯦ ꯏꯃꯥ ꯑꯩ ꯁꯦꯜ ꯈꯤꯇ ꯂꯧꯒꯦ ꯑꯗꯨꯒ ꯃꯅꯥ ꯃꯁꯤꯡ ꯈꯔꯒ ꯍꯦꯛꯀꯦ ꯑꯁꯤ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯍꯥ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯜꯕꯨ ꯁꯨꯝ ꯄꯤꯌꯨ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯑꯩꯕꯨ ꯅꯈꯣꯏꯅ ꯄꯥꯅ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯁꯦꯜ ꯊꯥꯗꯔꯛꯄꯔꯣ ꯂꯩꯇꯦ ꯁꯦꯜꯒ ꯑꯝꯇ ꯃꯅꯥ ꯃꯁꯤꯡꯁꯤꯁꯨꯅꯦ ꯅꯪꯅ ꯍꯦꯛ ꯍꯦꯛꯄꯗ ꯑꯩꯈꯣꯏꯗꯤ ꯆꯥꯅꯤꯡꯉꯥই ꯂꯩꯇꯗꯅ ꯂꯩꯔꯒ ꯆꯥꯔꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯈꯔ ꯀꯣꯛꯄꯤꯔꯛꯑꯣ ꯑꯩ ꯀꯨꯏꯕ ꯌꯥꯔꯣꯏꯕ ꯅꯁꯨ ꯑꯅꯤꯗꯨꯗꯪ ꯊꯝꯃꯝꯃꯤꯅꯦ ꯑꯩꯅꯦ ꯃꯅꯥ ꯃꯁꯤꯡꯒꯤꯗꯤ ꯍꯦꯛꯈꯤꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯏꯕꯦꯜꯂꯩ ꯃꯅꯥ ꯃꯁꯤꯡ ꯇꯞ ꯇꯥꯅ ꯍꯦꯛꯂꯝꯃꯤ ꯏꯕꯦꯜꯂꯩ ꯑꯗꯨꯛ ꯌꯥꯝꯅ ꯍꯦꯛꯇꯣꯛꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥ ꯅꯪ ꯑꯩꯈꯣꯏꯗꯒꯤ ꯍꯦꯛꯂꯒ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯌꯣꯜꯂꯤꯕ꯭ꯔꯣ ꯑꯁ ꯀꯥꯏꯗ ꯌꯣꯟꯗꯣꯏꯅꯣꯅꯦ ꯏꯃꯥ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯏꯟꯁꯥꯡ ꯌꯥꯝ ꯆꯥꯅꯩꯌꯦ ꯑꯗꯨꯅꯅꯦ ꯅꯅꯝꯃ ꯑꯩꯈꯣꯏ ꯑꯅꯤꯅ ꯋꯥꯔꯦꯡꯈꯩ ꯊꯥꯔꯤꯕꯅꯤ ꯃꯁꯤꯕꯨ ꯅꯪꯒꯤ ꯊꯥꯕꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦꯅꯦ ꯏꯃꯥ ꯅꯆꯥ ꯅꯤꯡꯉꯣꯜ ꯂꯩꯅ ꯆꯥꯕꯁꯦ ꯂꯥꯏꯅ ꯆꯥꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅꯤ ꯃꯥꯟꯅꯩ ꯍꯤꯡꯆꯥꯕꯤꯅ ꯆꯥꯈꯤꯕ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯗꯣ ꯏꯃꯥ ꯆꯦꯡ ꯆꯔꯥ ꯑꯃꯅꯤꯗꯒ ꯄꯤꯔꯛꯑꯣ ꯅꯈꯣꯏꯕꯨ ꯂꯧꯒꯁꯨ ꯈꯔ ꯎꯈꯤꯗꯥꯏꯅꯦ ꯑꯗꯨꯅ ꯀꯥꯏꯗ ꯂꯩꯈ꯭ꯔꯕ ꯎꯏꯌꯦ ꯏꯃꯥ ꯑꯗꯨꯗ ꯉꯁꯤꯗꯣ ꯅꯨꯃꯤꯠ ꯐꯠꯇꯕ ꯑꯗꯨꯒꯤ ꯀꯣꯠꯇꯒꯤ ꯐꯧ ꯈꯥꯏꯕꯗꯣ ꯐꯠꯇꯦ ꯍꯥꯏꯗꯅ ꯈꯥꯏꯗ꯭ꯔꯕ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤꯗ ꯏꯃꯥꯅ ꯄꯤꯅꯤꯡꯗ꯭ꯔꯒꯅ ꯅꯁꯨ ꯑꯄꯤꯛꯄ ꯑꯅꯤꯗꯨꯒ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯔꯥ ꯍꯦꯟꯖꯔꯒꯦ ꯌꯥꯔꯦ ꯀꯌꯥ ꯍꯩꯔꯤꯕ ꯃꯇꯥꯛꯅ ꯌꯦꯡꯉꯨꯅꯦ ꯁꯤꯕꯣ ꯃꯁꯤ ꯏꯆꯥꯒ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯃꯁꯤ ꯈꯪꯒꯗꯧꯅꯤ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯈꯪꯗꯧꯅꯤꯕ ꯃꯁꯤ ꯏꯃꯥ ꯆꯥꯕ ꯌꯥꯕ ꯀꯩꯝ ꯂꯩꯇ꯭ꯔꯣ ꯆꯥꯛꯅ ꯃꯔꯣꯜ ꯑꯃ ꯂꯥꯝꯕꯅꯤ ꯄꯤꯗꯣꯏ ꯑꯣꯏꯔꯒꯅ ꯑꯩ ꯆꯠꯂꯒꯦ ꯅꯠꯇ꯭ꯔꯒꯅꯅꯦ ꯆꯥꯅꯕ ꯀꯩꯅꯣ ꯄꯤꯔꯣ ꯈꯤꯇ ꯆꯥꯒꯦꯕ ꯆꯥꯅꯕꯒ ꯑꯃꯠꯇ ꯂꯩꯇꯦ ꯏꯃꯥꯒꯤ ꯏꯕꯦꯜꯂꯩ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯅꯪ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯄꯥꯜꯂꯕꯅꯤ ꯅꯕꯨꯡꯁꯨ ꯄꯥꯜꯂꯤ ꯅꯪꯁꯨ ꯏꯆꯥꯅꯤ ꯑꯗꯨꯕꯨ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯕꯁꯨ ꯉꯝꯕ ꯅꯠꯇꯦꯅꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯃꯗꯤ ꯅꯪ ꯀꯔꯤꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ ꯁꯣꯏꯕꯗꯤ ꯅꯠꯇꯦꯗꯅ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯕꯣ ꯏꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯅꯈꯣꯏꯁꯨ ꯑꯩꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩ ꯁꯨꯔꯒ ꯆꯥꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯅꯪꯅꯅꯦ ꯉꯥꯛꯇ ꯂꯩꯇ ꯍꯪꯕ ꯂꯥꯛꯄꯗꯣ ꯂꯥꯛꯀꯅꯤ ꯍꯣꯏ ꯃꯤꯑꯣꯏꯕꯅꯤ ꯅꯆꯤꯟ ꯅꯅꯥꯎꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯪꯅꯗꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯪꯂꯕꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯍꯪꯅꯔꯛꯄꯗꯤ ꯐꯩꯗꯅ ꯏꯃꯥ ꯑꯩꯁꯦ ꯅꯣꯏ ꯅꯆꯥ ꯅꯠꯇ꯭ꯔꯣ ꯅꯣꯏꯗ ꯍꯪꯗꯅ ꯀꯅꯥꯗ ꯍꯪꯗꯣꯏꯅꯣ ꯁꯦꯜꯗ ꯄꯤꯔꯣ ꯑꯩ ꯆꯠꯂꯒꯦ ꯁꯦꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ ꯃꯅꯥ ꯃꯁꯤꯡꯒꯁꯦ ꯈꯔ ꯍꯦꯛꯇꯨꯅ ꯌꯣꯟꯒꯗꯕꯁꯨ ꯅꯪ ꯍꯦꯛ ꯍꯦꯛꯄꯗ ꯃꯌꯣꯟ ꯐꯥꯎꯕ ꯑꯃꯠꯇ ꯆꯣꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯁꯦꯜꯒ ꯑꯃꯠꯇ ꯄꯥꯏꯗ꯭ꯔꯦ ꯏꯃꯥ ꯆꯦꯡꯗꯤ ꯏꯃꯨꯡꯗꯒꯤ ꯂꯧꯔꯨ ꯂꯥꯛꯑꯣ ꯏꯕꯦꯜꯂꯩꯗꯣ ꯉꯁꯤꯁꯨ ꯆꯥꯛ ꯂꯣꯏꯔꯝꯂꯒ ꯃꯪꯒꯣꯜꯗ ꯂꯦꯞꯂꯤ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤ ꯑꯆꯧꯕ ꯏꯃꯥ ꯊꯪꯅꯕꯒꯤ ꯅꯅꯦ ꯕꯦꯆꯥ ꯍꯣꯏꯗꯒꯤ ꯏꯟꯁꯥꯡ ꯈꯔ ꯂꯧꯔꯨꯈꯤꯒꯦ ꯅꯪ ꯅꯆꯒ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ ꯆꯠꯊꯣꯛꯂꯝꯒꯅꯨ ꯏꯃꯥ ꯄꯥꯕ ꯍꯜꯂꯒ ꯑꯃꯨꯛ ꯆꯩꯕꯤꯁꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨꯝ ꯊꯣꯡꯁꯦꯕ ꯍꯦ ꯅꯪ ꯈꯪꯄꯣꯠꯇꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯁꯤꯁꯨ ꯃꯄꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯃꯃꯥ ꯑꯩ ꯂꯧꯕ ꯃꯆꯥ ꯑꯝꯇ ꯌꯥꯎꯗꯦꯕ ꯅꯄꯥꯅ ꯉꯥꯡꯂꯁꯨꯅꯦ ꯇꯥꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯊꯣꯡꯉꯗꯤ ꯁꯦꯜ ꯇꯤꯡꯗꯧꯔꯤꯕꯅꯤꯅꯦ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯕꯦꯜꯂꯩꯗꯨ ꯊꯪꯅꯕꯒꯤꯗ ꯂꯥꯛꯂꯝꯃꯤ ꯕꯦꯆꯥꯅ ꯏꯅꯝꯃ ꯀꯩ ꯍꯥꯏꯒꯦ ꯁꯨꯝ ꯂꯥꯛꯏꯔꯣ ꯏꯅꯝꯃ ꯁꯨꯝ ꯂꯥꯛꯂꯤꯕꯅꯤ ꯅꯈꯣꯏꯕꯨ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ ꯆꯥꯗ꯭ꯔꯤꯗ ꯏꯅꯝꯃ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯈꯔ ꯊꯦꯡꯉꯤ ꯏꯃꯥꯅ ꯑꯗꯨꯝ ꯏꯪꯈꯣꯜꯗ ꯂꯩꯈꯤꯗꯣꯏꯅꯤ ꯆꯥꯛꯁꯤꯅꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯌꯨꯡꯂꯒ ꯆꯥꯗꯣꯏꯕ ꯑꯩꯁꯨꯅꯦ ꯆꯥꯛꯀ ꯑꯝꯇ ꯆꯥꯗ꯭ꯔꯤ ꯅꯈꯣꯏ ꯇꯥ ꯆꯥꯎꯕꯁꯨ ꯊꯕꯛ ꯃꯐꯝꯗ ꯆꯥꯔꯛꯑꯅꯤꯌꯦ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛ ꯉꯥꯏꯔꯦ ꯆꯥꯛꯄꯨꯗꯤ ꯂꯣꯏꯔ ꯄꯣꯠꯅꯤꯗ ꯑꯗꯨꯗ ꯏꯟꯁꯥꯡ ꯑꯝꯇ ꯊꯣꯡꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯏꯅꯝꯃ ꯃꯗꯨꯗꯤ ꯑꯉꯥꯡꯁꯤꯡꯗꯣ ꯊꯨꯝꯂ ꯏꯁꯤꯡꯂ ꯀꯩꯅꯣ ꯈꯔ ꯇꯣꯠꯂꯒ ꯄꯤꯖꯕꯤꯔꯣꯗꯅ ꯑꯣ ꯆꯥꯎ ꯍꯥꯏꯕꯅꯦ ꯑꯃꯠꯇ ꯌꯥꯗꯦ ꯅꯠꯇꯦ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯂꯩꯕꯁꯨ ꯅꯠꯇꯦ ꯀꯔꯤꯅꯣꯕ ꯊꯣꯡꯂꯒ ꯄꯤꯖꯗꯣꯏꯁꯦ ꯌꯥꯝ ꯐꯠꯇꯦ ꯃꯄꯥ ꯂꯧꯋꯦ ꯑꯍꯥꯎꯕ ꯆꯥꯕ ꯌꯥꯝ ꯄꯥꯝꯃꯤ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯑꯗꯨꯗꯤ ꯑꯗꯣ ꯅꯣꯏꯒꯤꯕꯨ ꯀꯔꯤ ꯃꯊꯦꯜꯅꯣꯅꯦ ꯏꯅꯝꯃ ꯍꯋꯥꯏ ꯊꯔꯥꯛ ꯀꯥꯡꯁꯣꯏꯅꯤ ꯑꯩꯈꯣꯏꯗꯒꯤ ꯄꯤꯔꯛꯀꯦꯁꯨ ꯏꯃꯥ ꯈꯣꯏꯅꯒꯤ ꯈꯤꯇꯪ ꯊꯣꯡꯕꯗꯨꯗ ꯀꯣꯟꯅꯒꯗꯧ ꯃꯥꯟꯗ꯭ꯔꯕ ꯅꯣꯏ ꯀꯣꯟꯅꯗꯕ ꯑꯉꯥꯡ ꯑꯅꯤꯒꯤꯅꯦ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯝꯇ ꯄꯤꯔꯧꯁꯦ ꯀꯩꯅꯣ ꯏꯅꯝꯃ ꯅꯪꯅ ꯑꯃꯨꯛ ꯂꯧꯈ꯭ꯔꯗꯤ ꯏꯃꯥ ꯈꯣꯏꯅꯤꯗꯤ ꯀꯩ ꯆꯥꯗꯣꯏꯕꯗꯨꯗꯤ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯏꯅꯝꯃ ꯂꯧꯒꯦ ꯍꯥꯏꯔꯒꯅ ꯑꯗꯨꯗ ꯍꯪꯒꯥꯝ ꯃꯅꯥ ꯑꯉꯥꯡꯕ ꯈꯔ ꯇꯥꯔꯤꯕꯗꯣ ꯑꯗꯨ ꯈꯨꯟꯈ꯭ꯔꯣ ꯑꯗꯨꯒ ꯊꯣꯡꯕꯤꯔꯨꯔꯣ ꯅꯪꯅ ꯂꯩꯁꯥꯕꯤꯅꯤ ꯅꯪꯅ ꯊꯕꯛ ꯈꯔ ꯀꯣꯝꯕ ꯍꯥꯏꯗꯣ ꯊꯣꯛꯂꯤ ꯑꯗꯨꯅ ꯍꯪꯒꯥꯝ ꯃꯅꯥꯁꯤ ꯈꯨꯜꯂꯒꯅꯦ ꯅꯪ ꯑꯣꯏꯅ ꯊꯣꯡꯍꯧꯔꯣ
ꯈꯥꯕꯩꯗꯣ ꯄꯤꯔꯛꯑꯣꯁꯦ ꯑꯩ ꯍꯥꯞꯆꯔꯒꯦ ꯍꯥꯎꯔꯅꯤꯗ ꯅꯪꯒꯤ ꯀꯥꯡꯁꯣꯏꯁꯤꯗꯤ ꯄꯨꯗꯅ ꯅꯣꯛꯇꯅ ꯆꯠꯈ꯭ꯔꯤ ꯀꯌꯥꯗꯅꯣ ꯁꯤꯕꯨ ꯑꯁꯨ ꯌꯥꯝ ꯇꯧꯕ ꯉꯝꯕ ꯅꯨꯄꯤꯁꯤꯕꯨ ꯀꯩ ꯅꯨꯄꯤꯅꯣꯕ ꯑꯁ ꯈꯝꯗꯧꯕꯤ ꯑꯩꯅ ꯉꯝꯗꯅ ꯍꯦꯛ ꯄꯨꯔꯛꯏꯗꯅ ꯁꯦ ꯍꯥꯎꯅ ꯑꯗꯨꯝ ꯆꯥꯊꯣꯛꯂꯨꯈꯤꯒꯦ ꯀꯥꯡꯁꯣꯏꯗ ꯊꯥꯛꯄ ꯉꯥꯒꯁꯦ ꯂꯣꯏꯅ ꯍꯦꯛ ꯈꯜꯂꯒꯅꯦ ꯄꯨꯔꯛꯄꯅꯦ ꯑꯩꯅ 이베레 ꯑꯩꯉꯣꯟꯗꯕꯨ ꯍꯪꯒꯥꯝ ꯃꯅꯥ ꯑꯉꯥꯡꯕ ꯈꯨꯜꯂꯒ ꯊꯣꯛꯎ ꯀꯥꯏꯅꯒ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯉꯥꯒꯁꯦ ꯂꯣꯏꯅ ꯈꯜꯂꯒ ꯄꯨꯈꯤꯕꯩ ꯋꯥꯅꯤꯅꯦ ꯕꯦꯝꯃ ꯅꯪ ꯃꯔꯨ ꯄꯜꯂꯒ ꯁꯤꯔꯣꯍꯦ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯗꯕꯁꯤꯕꯨ 이베레ꯒꯤ ꯃꯄꯥꯝꯗꯅꯤ 이베레 ꯃꯪꯒꯣꯜꯗ ꯐꯝꯂꯤ ꯃꯅꯝꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯀꯨꯁꯨꯝꯅ 이베레 ꯅꯪ ꯂꯥꯛꯏꯔꯣ ꯆꯪꯉꯣ ꯐꯝꯃꯨ ꯂꯥꯎ 이마ꯗꯤ ꯂꯩꯇꯦ ꯊꯕꯛ ꯆꯠꯊꯣꯛꯈꯤ ꯅꯪꯒꯤ ꯇꯥꯁꯧꯁꯨ ꯂꯩꯇꯦ ꯍꯣꯏ ꯏꯅꯝꯃ 이마 ꯀꯥꯏꯗ ꯆꯠꯂꯤꯅꯦ ꯍꯥꯏꯔꯝꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯍꯜꯂꯛꯑꯗ꯭ꯔꯣ ꯈꯪꯗꯦꯅꯦ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯗꯣꯏꯅꯣꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯦꯕ ꯑꯗꯣ ꯅꯪꯕꯨ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ 이마ꯗ ꯋꯥ ꯑꯝꯇ ꯁꯨꯝ ꯍꯥꯏꯁꯤꯔꯅ ꯂꯥꯛꯄꯅꯦ ꯀꯩ ꯋꯥꯅꯣꯅꯦ ꯑꯩꯈꯣꯏꯗꯒꯗꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ 이ꯅꯝꯃ ꯁꯦꯜꯈꯤꯗ ꯄꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ 이마ꯗ ꯅꯪꯅ ꯉꯥꯛꯇ ꯂꯩꯇ 이마ꯗ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯗꯨꯕꯨ ꯅꯠꯇꯦ 이마ꯕꯨ ꯀꯩ ꯊꯕꯛ ꯁꯨꯒꯦ ꯍꯥ ꯀꯩ ꯁꯦꯜ ꯊꯣꯛꯀꯦꯕ 이ꯅꯝꯃ ꯑꯩꯈꯣꯏ 이마ꯗꯤ ꯃꯁꯥꯒꯤ ꯇꯨꯡꯁꯤꯟꯖꯕ ꯁꯦꯜ ꯑꯗꯨꯝ ꯄꯥꯏꯕꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯂꯧꯔꯤꯕꯁꯤ ꯍꯧꯖꯤꯛꯇꯤ 이마ꯁꯦ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯇꯨꯡꯁꯤꯟꯕ ꯁꯦꯜꯕꯨ ꯃꯆꯥ ꯀꯣꯛꯄ꯭ꯔꯣ ꯁꯨꯝ ꯂꯧꯊꯣꯛ ꯁꯤꯖꯤꯟꯅꯔꯕꯗꯤ ꯂꯣꯏꯔꯛꯄ ꯅꯥꯏꯕꯅꯤ 이ꯅꯝꯃꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯅꯪꯅ ꯉꯥꯛꯇ ꯂꯩꯇ ꯌꯨꯝꯁꯤ ꯂꯥꯛꯄꯗꯣ ꯑꯩ ꯊꯤꯡꯗꯦ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪꯁꯨ ꯑꯩꯈꯣꯏ ꯌꯨꯝ ꯑꯃꯃꯝ ꯄꯥꯟꯅꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯁꯥꯒꯤ ꯏꯁꯥꯒꯤ ꯈꯔꯁꯨ ꯉꯝꯅꯕ ꯍꯣꯠꯅꯔꯁꯤ ꯍꯥꯏꯕꯅꯤ ꯑꯩ ꯇꯥꯆꯧꯒ 이ꯅꯝꯃꯗꯒꯤ ꯂꯧꯕ ꯅꯠꯇꯦꯗꯅ 이마ꯗꯒꯤ ꯂꯧꯕꯅꯤ ꯑꯩꯁꯦ 이마ꯒꯤ ꯃꯆꯥꯅꯤ ꯅꯪꯕꯨ 이마ꯒꯤ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯪꯁꯨ 이마ꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯂꯨꯍꯣꯡꯕꯗ ꯑꯉꯝꯕ ꯃꯈꯩ ꯄꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯃꯛꯇꯗ ꯁꯨꯝ ꯍꯧꯖꯤꯛꯄꯨ ꯄꯤꯌꯨ ꯍꯥꯏꯔꯗꯤ ꯀꯅꯥꯅ ꯉꯝꯗꯣꯏꯅꯣ 이ꯅꯝꯃ ꯌꯨꯝꯁꯤꯒꯩꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ 이ꯅꯝꯃꯅ ꯊꯥꯗꯠꯄꯤꯒꯦ ꯈꯟꯕꯤꯔꯛꯀꯅꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯃꯔꯤꯁꯦ ꯇꯠꯅꯕꯅꯤ ꯑꯩꯅ ꯁꯤꯜꯂꯤꯕꯁꯤ ꯅꯪꯁꯨ ꯋꯥꯈꯜ ꯈꯜ ꯃꯤꯉꯣꯟꯗꯒꯤ ꯅꯤꯗꯨꯅ ꯆꯥꯕ ꯃꯤꯁꯦ ꯈꯨꯜꯂꯩꯀꯥꯏꯗꯨꯗ ꯀꯅꯥꯅꯁꯨ ꯅꯪꯕꯨ ꯐꯖꯅ ꯉꯥꯡꯅꯕꯤꯔꯝꯃꯣꯏ ꯑꯗꯨꯒ ꯏꯖꯠꯁꯨ ꯀꯩꯁꯨ ꯂꯩꯔꯝꯃꯣꯏ 이ꯅꯝꯃ ꯍꯥꯏꯔꯨꯔꯒꯅ ꯃꯧ ꯐꯠꯇꯦ ꯍꯥꯏꯅꯤ 이와ꯁꯤꯅ ꯃꯔꯨ ꯃꯌꯥꯝ ꯇꯦꯛꯄ ꯃꯈꯩ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ ꯑꯗꯨꯒ ꯃꯃꯥꯗ ꯄꯤꯁꯤꯜꯂꯤꯕ ꯑꯗꯨꯒꯅꯦ ꯃꯃꯥꯁꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯍꯣꯠꯅꯕꯗ ꯁꯤꯗꯧꯔꯦ ꯅꯪꯁꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯆꯠꯇꯨꯅ ꯑꯔꯦꯝ ꯑꯄꯥ ꯊꯤꯔꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯊꯕꯛ ꯁꯨꯔꯗꯤ ꯐꯒꯗꯕ ꯌꯥꯔꯦ 이ꯅꯝꯃ ꯃꯈꯥ ꯇꯥꯕꯤꯔꯅꯨ 이ꯅꯝꯃꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯅꯍꯥꯟꯅ ꯈꯖꯤꯛꯇꯪ ꯍꯥꯏꯕꯗ ꯑꯗꯨꯃꯥꯏꯅ ꯈꯪꯉꯝꯃꯗꯤ ꯐꯒꯗꯕ ꯍꯦꯛ ꯊꯤꯜꯂꯒ ꯍꯦꯛ ꯇꯥꯛꯇ꯭ꯔꯤ ꯃꯈꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯅꯪ ꯑꯃ 이ꯕꯦꯝꯃ ꯂꯧꯅꯤꯗꯅꯦ ꯈꯪꯂꯤꯕ ꯅꯪꯅ ꯄꯤꯁꯛꯅ ꯍꯩꯃ ꯀꯩꯗꯧꯅꯔꯦ ꯅꯈꯣꯏꯅꯤꯅ ꯂꯦꯞꯇꯨ ꯂꯩꯔꯤꯕꯗꯨꯅ ꯍꯥ 이베레 ꯅꯪ ꯅꯅꯝꯃꯗ ꯀꯩ ꯍꯥꯏꯔꯨꯔꯒꯦ ꯀꯩꯅꯣ ꯅꯪꯅ ꯀꯞꯂꯤꯕꯗꯨꯅ 이마 ꯀꯩꯁꯨ ꯇꯧꯗꯦ ꯑꯩ ꯆꯠꯂꯒꯦ ꯍꯩꯃ ꯆꯠꯈ꯭ꯔꯦꯅꯦ ꯀꯨꯁꯨꯝ ꯅꯪꯕꯨ ꯑꯉꯥꯡꯁꯤꯗ ꯀꯩ ꯍꯥꯏꯔꯨꯔꯒꯦ 이마 ꯁꯦꯜ ꯄꯤꯌꯨ ꯂꯥꯛꯏꯅꯤ ꯑꯗꯨꯒꯤ ꯑꯩꯅ ꯉꯥꯡꯕꯒꯤ ꯁꯥꯎꯔꯤꯕ ꯑꯣꯏꯔꯝꯅꯤ ꯁꯨꯝ ꯀꯅꯥꯅ ꯉꯝꯗꯣꯏꯅꯣ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕ ꯁꯤꯗ ꯊꯣꯛꯇꯅꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯕꯁꯦ ꯂꯧꯕ ꯀꯧꯕ ꯂꯩꯇꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ 이마ꯒꯤ ꯕꯦꯝꯃ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦꯗꯀꯣ ꯆꯥꯎꯕꯅ ꯊꯕꯛ ꯍꯜꯂꯛꯄꯗ 이베레ꯗꯨ ꯎꯪꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯆꯥꯎꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯕꯗ 이베레ꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅꯤ ꯅꯪꯅ ꯑꯩꯅ ꯍꯥꯏꯕꯗꯨ ꯏꯜꯂꯝꯂꯕꯗꯤ ꯑꯁꯨꯝꯅ ꯊꯣꯛꯂꯤꯕꯁꯦ ꯊꯣꯛꯂꯝꯂꯣꯏ ꯏꯆꯦ ꯍꯣꯏꯗꯁꯨ ꯁꯥꯎꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯅꯪꯒꯤ ꯀꯩꯁꯨ ꯋꯥꯠꯂꯂꯣꯏꯅꯦ ꯅꯪꯕꯣ ꯃꯈꯣꯏ ꯃꯄꯥ ꯑꯩ ꯉꯁꯤꯗꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯆꯤꯜ ꯏꯅꯥꯎ ꯏꯃꯥ ꯏꯆꯥꯒꯤ ꯃꯔꯤꯕꯨ ꯑꯁꯤ ꯌꯧꯅ ꯂꯥꯛꯅꯕ꯭ꯔꯥ ꯌꯨꯝ ꯄꯥꯟꯅꯔꯕꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯃꯁꯤ ꯅꯪ ꯑꯩꯅ ꯁꯦꯝꯗꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤꯅꯤ ꯃꯈꯣꯏꯅ ꯋꯥꯅ ꯁꯨꯗꯨꯅ ꯆꯥꯔꯤꯕꯅꯤ ꯃꯗꯨꯗ ꯁꯥꯎꯕ ꯑꯣꯏꯔꯝꯒꯅꯤ ꯃꯣꯏꯁꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯀꯅꯥꯗꯁꯨ ꯀꯔꯤꯁꯨ ꯍꯪꯂꯔꯣꯏ ꯂꯧꯁꯨ ꯂꯧꯔꯔꯣꯏ ꯃꯤꯑꯣꯏꯕꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯍꯪꯅꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯁꯨꯝ ꯍꯪꯗꯨꯅ ꯅꯤꯗꯨꯅ ꯂꯩꯔꯕꯗꯤ ꯃꯤꯁꯨ ꯁꯣꯏꯅ ꯁꯥꯎꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯨ ꯅꯪ ꯑꯩ ꯆꯪꯗꯅ ꯋꯥꯇꯅꯕ ꯀꯅꯥꯗꯁꯨ ꯍꯪꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯣꯏ ꯑꯗꯣ ꯑꯉꯥꯡꯈꯩꯗꯤ ꯀꯥꯏꯗ ꯆꯠꯅꯈ꯭ꯔꯦ ꯅꯪꯅ ꯁꯤꯗ ꯎꯪꯗꯨꯅ ꯐꯝꯂꯝꯂꯤꯕꯁꯤꯅ ꯊꯪꯅꯕꯒꯤ ꯄꯦꯆꯥ ꯍꯣꯏꯗ ꯁꯥꯟꯅꯈꯤꯕꯅꯤ ꯐꯔꯦꯁꯦ ꯑꯉꯥꯡꯁꯤꯡꯗꯣ ꯀꯧꯁꯤꯜꯂꯣ ꯉꯁꯤꯗꯤꯅꯦ ꯉꯥ ꯑꯃ ꯊꯣꯡꯂꯒ ꯍꯥꯎꯅ ꯆꯥꯊꯣꯛꯑꯁꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯀꯣꯛꯅꯕ ꯑꯗꯨꯗꯤ ꯑꯩ ꯑꯉꯥꯡ ꯀꯧꯔꯨꯈꯤꯒꯦ ꯈꯣꯡ ꯈꯨꯠꯀ ꯍꯥꯝꯗꯣꯛꯄꯤꯔꯝꯃꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ 이베레ꯁꯨ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯂꯧꯖꯅꯥꯝꯗ ꯉꯥꯎꯕꯗꯨ ꯇꯧꯈꯤꯗ꯭ꯔꯦ ꯃꯄꯨꯔꯣꯏꯕꯒ ꯃꯥꯟꯅꯅ ꯊꯕꯛ ꯀꯟꯅꯁꯨ ꯅꯣꯝꯗꯨꯅ ꯑꯔꯩꯕ ꯈꯔꯅ ꯍꯔꯥꯎ ꯆꯥꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ